Haukiba pung kunga mari asida Manipur police na drug punna kg 13 gram cham hena fagatkhre. Fagatlaba drug sing adu Malem gi Keithel da chawrakna lupa Crore kunga nithoirum oigani hairi. Police tagi fangba pawgi matung ina sapon kep chamriga humbudra da brown sugar ni chingnaba drug haptuna purakpadagi fagatkhibani. Loinana meeoi mari yaona village chief anisu drug kamari leinana fagtkhre hairi. Nakalaram the Chief Minister and Birena Hakibada Senapati District ki Manung Chanda Labor Live Village Dagi Chahi Kungamapan Rom Suraba Sani Joy Paul Dagi Mayai Kaba Drugs sing Fagtkhre Fagalaba meeoi adu dagi brown sugar hapa sapon Kepuna Janiga Subnamari Jorakna Kezi Nipanga Gram Chamga Kunga Taret Lumba Yaram Bathenaki Drugs sing adu Malem gi Keithel da Jorakna Korotara Tarukrum Oigani Haidi Makha Tarak Padana Kangpokpi District ki Manung Chanda Labor Ngamun village tagi Khailam Haukip Chahi Nifu Kauba meeoi amana Manipur police amadi Assam Rifles ki apunba team amana Technopol district ki Asi village tagi brown sugar ni chingnaba hapa sapon kep chaniga humbudra manga chawrakna kg kuntra rumdumba fagat pangamki fagatlaba polam sing adu Malem gi Keithel da lupa Crore taruklom oigani hairi Loinana Kamjong district ki police na Maukot amadi Langchak village ki Popi chief ani ngakpigani Village chief ani Popi thabaga mari leinana fagtkhre fagatlaba meeoi sing adu makha taba action lokhatnaba mari leinaba police station da khosinnakhre haina chief minister na makha tana phongdoki